ngasi numida waram phone ki batuan tuan ba manipuri sifong singdagi amasung thoki ba thodo wathok singdagi maroi bi I pau sing mayam da thamjagi ahan ba da paujal pausi digi loksaraga amuko gi president lusingdu nambol area da ising isaw na sogolaba relief camp da lairi ba singda siengen thokre amuko gi president phairoism nando luwang no lusingdu handaki ising isaw sida sogolaba bisnupur district ki nambol area gi relief camp da lairi ba miyam da ngasi siengen thokre All Manipur United Clubs Organization Amukogi President PH Nando Luang no Lusingduna Ising Isang Sogolava Nambol Area Gi Relief Camp de Lady Pamiamda Siangyan Topigi Kongsat Aduda Pratap Laisangthem Secretary General MM Thambau Vice President Laisangthem Krishna Chandra Secretary Organization Teis Santikumar Assistant Secretary Organization Haisamu Assistant Secretary Organization Waining Themzau Assistant Secretary Finance L. Pisu Assistant Secretary Organization RK Monindro Office Secretary M. Kanya Assistant Secretary Finance S. Tombi Executive Member Shes Manikanti Executive Member Singsus Kongsat Aduda Sargaki Nambol gi Relief Camp da Labor Mapam Sing Mathangshit Nambol Higher Secondary School da Hang Relief Camp da Labor Miyoi Humfugo Humdoi da Seng Beg Ahom P. Ibomsa Children's Nursing Junior High School da hang relief camp da lariba miyoi taragatare ta seng bek ama Laitonjam Primary School Laitonjam makha da hang relief camp da lariba miyoi humdraga manga da seng bek mari Nambol makha lekai Youth Sport Development Club da hang relief camp da lariba miyoi yangkai da seng bek ani Nambol Bamon Mantop amadi Nambol makha LP School da hang relief camp da lariba miyoi kuntra da seng bek ama piki loinana Nambol Sabal Community Hall da laidiba ising isaw gi awaba taraba singda angamba sengi mateng pangba duda Nimpal gi Merapai gi Secretary M Santi Assistant Secretary M Zandani Executive Member loinana LYSC KSYA gi Radhakant na Lusingu Club ki member singamadi Nambol Sabal Laikai gi Youth Club amadi Library gi Secretary na aso mateng amuko da piki hairena paus da makatari atopa paumana Taranipan Suba Lok Sabha election gi bot masing hayeng thiba gi mapung fana sem saba loikre State asida tangkak ani thokna pangthokiba Taranipan Suba Lok Sabha gi general election 2024 gi bot masing hayeng thinaba mapung fana sem saba loikre hayeng bot masing thiga doriwa siga mari lenana chief electoral officer Manipurna phongdorakibada hayeng bot masing thiga doriwa sigidama counting center singda marol ahum gi security gi section thorang lakatre Ballot pass by authorized media person amasum counting agents counting centers sing da sangmayagani Imphal East Imphal West Bisnupur Thaubal Sandel Urkul Senapati Kangpokpi Tamenglong Churchampur amasum Zaribam district headquarters sing da leiba counting center kungamari da leiba counting hall yangkai da ayuk pung nipan tabadagi hoduna bot masing thigani inner amasum outer gi returning officer singi Headquarters singda counting hall mangada postal ballot amasum electronical transmitted postal ballot system gi bot masing thigani aduga lemawriba counting hall nifuga mangada EVM amasum BB PAT singi bot masing thigani bot masing thiga doriba sikidama counting observer kunga manga election commission of India na hapkhibaga loinana state asida thungakre EVM gi bot masing thina ba counting hall khudimakte electronic Corporation of India Limited ki engineer amama mathau tohongani coordinated singi authorized counting agency singna counting center singda matam sana laktuna strong room hangdok par yauna na bisu khangalakli bot masing thiba hawbadagi loiba phawba CCTV gi kuthangda kupni yengsingane amadi video logani loinana round khuding gi bot masing thiba gi phal in core application gi kuthangda update tawbuga loinana miyamna voter turnout mobile application natragana result.eci.gov.in dagi yengu yahangane ki amaromda heyang bot masing thiga toriba sigamari leinana DC DEO na counting center gi akoi bada gari sa toksinda ahongba thamkhre hainasu pausida makhatarakli atop paumana ND Airlines na center lengak semgani bupen Manipur gi MP ani ga loinana hayeng numidang wairam phawbada ND Alliance na center lengak semgani haina AICC ki member loinana Manipur Pradesh Congress Committee MPCC gi senior spokesperson ningomba bopena sakthona haikre hiramasiga mari lenina ngasi BT road leiba Congress pona pangthokiba pawgi mifam amada bopena makha taraduna hai
Lok Sabha election 2024 gi hayeng vote masing thigidoriba sida indi alliance na MP Saniga Maudraga Mangaga loinana center lengak singani handak pangthokiba exit poll singadu fake exit poll oigani amadi exit poll aduna matam loiraklaba Prime Minister Narendra Modi bu pothan khragani mana makha taraduna Manipur gi oina MP seat animak Congress ki mirep singna sauna mai paktuna fangmani hayeng vote masing thigidoriba siga mari leidana in the alliance ki counting agents sing hena mikup na hom sing laina bakhan khe hayeng mikhal gi phal laukthokpa Prime Minister Narendra Modi asi hangi Prime Minister haina khangnaragani loinana mikhal asida mai paulakpa single largest party adudagi anoba Prime Minister gi minglak thokpa nakhi paugi mifam adu MP CC gi senior vice president election as Videpati amasum vice president administration Hareswar Gosmi su saruk yakhi Amaromdana Rims na Wall Bicycle Day 2024 pangkokre Swasta Action Plan 2024 gi saruk amo oina Regional Institute of Medical Science Rims Imphal na ngasi Wall Bicycle Day 2024 gi thoram pangkokre ngasi pangthokiba Wall Bicycle Day gi thoram atu Manipur Adventure and Mountain Biking Association Doctors on Pedal Indians Medical Association IMA Manipur branch The Ideals Club Tera amasum Bicycle Mayor Imphal Nuksam Sinduna Pangkokibani Tharamadu Rims ki Medical Superintendent Professor and Sanjit Rims ki Deputy Director Administration RK Mekol Rims ki CAO FA Siren Sarat Rims ki Doctors Staff Amadi Manipur Adventure Amadi Mountain Biking Association Doctors on Pedals Indians Medical Association Manipur branch Teragi The Ideals Club Amadi Bicycles Mayor of Imphal gi members in Saroyaki Thauramaduga Mari Laidana Aid of Bicycle for a Clean Environment and Healthy Lifestyle Hype Wokalonda Cyclothon Amasapangtoki Cyclothon adu Rims ki Zobli Hall Mamangdigi flag up tawduna lamtaki Loinana Teragi The Ideal Club tat lamtung pamaki Thauramaduga Mari Laidana Rims ki Director Professor G Sunil Kumar na phongtokibada Hauzik Malemda leiriba mipung kudimak cycling tawbigi kana bakhangnakle masina sathok sasin gi pambai oibada natana sel sading tawbadigi kanmangami loinana mauk sagi khalda akoi akaiba pidi carbon hantahali hakchang fana leba ngamaleki Lengak na Manipur gi lambi asida tongan ba cycle thawna ba saruk ama thamduna angang singa mari cycle thawba singda akai ba pida ba mapam ama thamaning gi apamba su phongtokhian su pawsida su makata na palakli Makasa tharak poina kanglai pa ki maira de geto pa marui ba paukra namu masama ki nupi u thangna thinduno hat pa nupa ama police na fakatre masagi sei yangkai ga nipalom suraba nupa mana mahak masama ki nupi bu thangna thinduno hatkre thaudo singa se yu pung tararom taba matamna Imphal gi khagem pali panthak ta thokibani mapu roibana thangna thinmadi gi lekana ba ngamduna leikhidra bi nupi edu gi maming pisak masa kawi masagi sahi yangkai ga taru rom sure Mapu thangna thinduno haliba mapu roiba adugi mamingna Haikruzam Bijoy Maitei sei sahi yang khaganipan apokpa lekhidra wa haisawba Maitei kawi thaudo sugi matangna police dagi phangba pawgi matung inadi ngasi ayu Haikruzam Bijoy Maitei na khanghodana sanglaklaga maki nupibu maram taktana thangna sorry amana thinkibani kudakta soklabi Haikruzam ongbi pisak masa Rims Hospital pukatuna lekanaki adubo lekana ba ngamdana lekhidabani lekhidrabi pisak masagi asiwak sang force mortem gidama Rims ki mirror sangda thangkhe masama ki nupi bu thangna thinduna haliba Haikruzam Bijoy Maitei police na fakre hadi thawdok thokpham dagi phangwa pawgi matung inadi Bijoy wakal mimana daba mi amani hadi amaromdana kotu na sinduna me ahumbu ningsingduna taragu humdoirak suba remembrance day gi thoram Kangpokpi da pangtokre Committee on Tribal Unity Kotu Sadar Hills na sinduna ngasi Kangpokpi irang horakhiba me ahum buning singduna ngasi tarago humdoirak suba Remembrance Day gi thoram Kangpokpi district ki manungsan ba phaijang da leiba Martyrs Cemetery da pangtokki thauram asi mapung phana pangthokna ba kotu na ngasi ayuk pung taruk gi numidang pung taruk phawa Kangpokpi district da kaukiba pung taragani to gi total shutdown satakhi miyamna laikhidraba singi ning sing khubam da haikaleka tamana Thauram adugi mapung oiba saktamaki numidang pung taruk taba matamda candle light ki thoram pangthokani haidi amaramna sathariba pung taragani thoigi oiba total shutdown sin maram oiraga district asigi manungda leiba government amadi private
institution thong hangnakhide amadi lalon itik tawba mafam sing kaitel kana khidabaga loina dukan sing thong lonakhi national highway da gari sing sanakhide dimapur amadi guwahati maikei digi lakhiba potchei amadi mi puba gari sing mawa amadi sanapati ki mafam sing da panduna lainari hari security force ki kangmunu su pamdaba thawdok sing thoktana akanba section tharang sing lokali hari atapa pauna pambaina lusingba UNLF na lupa lakh humfuga mathoirong gi drug fagalaga maira pai bisingda sinnaduna mai thaduna mangankhre pambaina lusingba UNLF na paring 9 sangsilakpa anti narcotic drug ki drive ama hokiba me kunthra ga mathoi english singani ga kunga mari numit asida international market lupa lakh humfuga mathoi oigadaba narcotic drug ki polam sing fagale fagalaba polam sing arang miyam na sinnaduna mangankhre haina lop asigi media coordinator department of publicity sarai rongbagi sirol amana khairakli seoladuna hairakli bedi drug singasi UNLF ki akhanaba team amana Imphal East ki hata bazar da red ama sathaduna fakhikne drug singasi lalon itik tawrambadi ki party na fagalaba miyoi singamadi drug singasi bu purakpa kaibung makha lekai digi gari ki driver moinam umar apoko lekhidraba M Ali amasu drug asigi courier service pi riba irong umangdigi seta saba sabidur sei kuntraga mapan apokpa seta saba burhani mapungena senari ba sei sahidur bu wong pong tawbadigi drug asigi mapu asi seta sabam zuma khan sei nifu apokpa sei mantri lepham irong mathak laikai degi haibis khamngamle sei sahiduna drug asi guwati phabu yaunaba puki gadabane amadi masigi damak mangna fangadaba sanpamasi lupali sing nifuni fagalaba narcotic drug singdi brown sugar da kg ama heroin number 4 da case nifu amadi humdraga manga belni masigi mamal international market da lupa lakh humfuga mathoni fagalaba polam singasi party na langol apun maira pai bilu universal mother organization amasung world maitai organization loop ahung asigi ima sing sinaki amadi ima sing asina miya mamang khudakta mai thaduna drug sing adu manki narcotic drug asibu lalon itik toriba drug ki mapu CH Zuma Khan party tu numit mangani gi manung sangjara kadabane amadi khunai sigi tungi mirol kananabagi damak pambaina lusingba UNLF na sangshiliba khongjanga si makhatana sangsing ki gane masida miyamna makhatana mating pangbina basu haijarakli amaromdana Machanupi gi sel thana ba thiba sakhiba miwema asibaksang oina phangli ngase national highway number kuntraga tare Imphal Jiri lambi paringi Patchoi police station konba khomong momang lekai gi veterinary office ki makha thangbada khaidem lambi gi ingkhol amagi manungda asiba ma leiram le hadi lekhidraba mi eidu khaidem mayai lekai digi laiden latpam khemananda sai kungater apokpa lekhidraba el singlen gawi mayu me kai palaba misakni hadi matau karamna siram libano haiba sapsana khangmangamdri asibaksa marak nakpada leiba miyoi singa thengnarakibani tungda police ta paw piraba matung thawdok thokphamdagi asibaksa adu lokhalaga postmortem tawnabagi damak rims ki medical sangda thamkhri hadi thajaba yaba maphamdagi phangba paw gi matung inati lekhidraba miyoi sigi mapalamda leibi Machanupi gi sel thanaba sel thirugani haina jun amada mayumdagi thokibadagi hanjilaktabani hadi maki apokpa challenge laikidaba tha ama mukta ngairibani haidi hanisu pali atop paw madana nagar nala mathakta lana sakaliba sing masana khangna lathoktrabdi lengana sidoklagani CMB re Imphal gi nagar nala mathakta niyam kaina sagaliba sing asi masana khangna sidoktrabdi ising saw hantraba matungda lengana loina taktoklagani haina Manipur gi Chief Minister N Beren phongdokre wafam asing ngarang Chief Minister na ising isaw gi awawa mayoknariba nagaram amadi namdulungi mafam koina satuna yengsin mada phongdokhibani CM social media thadorok borol amagi matungina naga nala paringasi phomjenduna leirama phata haudi sing Manipur fire service kangbu goloina ngarang sengdoktuna ningthina ising chalan mangamle ngarang naga nala gi mafam yengsin matamna naga nala mathakta lana semga sagat pakaya satharamba si thengna khibani masi thugai duna ising sel naina chalan mangamna ba honaragani naga nala da phomjenduna leiramba sing asi sengdokpagi thabak satharibani nagaram amadi larik yengbom laikai na singma mafam sing ising thumjiliba si kohan mangamlagani CM na makhatana hai ngasi section haudaba haibisina hayeng awaba meonagadoribani English ngani ga mapan naga nala mathakta haijenduna torel asigi hana leijarba pak chawbagi sangdagi piksinna RCC sangkatki matamadura
slab haibada sizinaramba uwa amasum yot hauzik phawa lauthokduna lairama thingnaki sagot thorangi thabak thamoi sengna thabak tawbagi hainabi miyamna thamsi laingaki official singna anga mathau singi pressure satpagi mutta masagi tokhom thokpa singadu tungi mirol gi damak yenglaga thabak tawbiyo haina sphongdoki ngarang CM gi khongset aduda namdulong baptized church hangliba relief camp ising isauna maramoiduna sangjafam lawduna leiriba miyam ko unaduna wari sanaki hairenasu pau sida makatana supalakli amarom dana BSF personnel ama lamhenba singna phuraga nongmai munkhre border security force BSF ki constable ama lamen tu henba singa madi lon yadaba polam sing lalon ba singna tamthina furam laba matung masana paiba nongmai amadi set mundun pukhre thaudo dugi matangna BSF ki official sing goeba awang ma thaki mi pampang thoktuna wa khanakre haidi hairiba thaudo singara nungtil pung amaga makhairom taba matamna Tripura ga Bangladesh ka tainaba Sonamud subdivision ki manungsanba kalam sereda liba gate number 196 manaka thokibin haidi Paukshin hai mapamadu duty to BSF ki constable abale Bangladesh maikei gi lakiba lamen tuen mamadi lon yadaba pulam singlalon mioi kangbu mana get lunch laglaga sanglaglaga sanglangna ba khotnarabada thinglubudagi masing yamla mioi singuduna makpu uwa amadi yona singba pulam sing sijinuduna tamthina furamlaba matung makna paipa SLR nongmai amadi set mulaga puduna satkibin haidi thaudo du thukraba matung BSF ki makok thongbo official singgoeba mi pam ama pangthokibaga loinana Bangladesh authority da munduna pukraba nongmai amadi set pithoroknabasu khangan khre hairenasu pau sida makatana spalaki tentang na headline ang katanga mayamna thamjage All Manipur United Clubs Organization amuko gi president Nando Luwang na lusingduna ngasi isaw gi awaba mayoknaduna nambol gi tuan relief camp taruk ta lairiba miyamda sana thanaba polam sing ngasi yengthokre hari adu hausi kuina di meyam pau si sumatang sa nusinjarage masu meyam puna no update ngaminasi